Chief Minister Sindoknaba MLA Minister Kharana signature Tauduna Prime Minister da Pishilam Lehaina Ngangnaribasi Chief Minister N Birenna Mahaki concern nate democracy oibana magi apamba taunabani haina fongdokrai. Wafamasi Chief Minister Secretary Tapang Tokiba Paugimi Famamada Paumishing Nahangba Wahangi Paukumoina Chief Minister na Fongdorakibane. Chief Minister na Maka Taraduna Mamang de MLA Minister Kharana Prime Minister Unana Bahot Nabada signature Taukibagini Haibasulai. Mahaki oinadi Laibaki Taufam Tokpa Itau Tauragaloide Haina Nokfet Tauduna Paukumpiraki. Manipur da peace purak na bagipandam da Maitai Naga amasung Kuki MLA Minister Singna New Delhi da wari sana kiba dugi kariya ko pawarol laibage karamba matam da wari amuk sana gadawri haina Paumi Singh na hangbada Chief Minister na MLA Minister Singh na amatoy na wari sana kiba dugi matang da akupo wafam fongdokiroi. Wari sana ba si Kumang Chauseli wari sana ba si matang da PIB na thadorokpa wafam aduna official oiba wafam ni hairake. Madu maigi concern natre democracy ni mama apa ama tong no boda kana man kana kari la ka adu kum bagar su laite da mamang gi da na wai mi unasi ka na pm unasi ka na soi tong no gi lai ga na har kusi adu ma se kano ni democracy ni mama apa bani praja na uri isor na uri koi to goda thabak to lo